Manipur Top Channel digi video amta update tawjage ngasi nungthin phongmasi phongla January gi tang mapanda Zenith Academy athingba thamle KCP PWG Kanglaipak Communist Party People War Group KCP PWG na sangsilakpa operation amagi phibanungda Zenith Academy da thamkiba athingba adugi mayokta lepagi damak Zenith Academy bu function tawbada senari ba pumba warning piba tawdana khut tharagani haina KCP PWG gi PRO singkhai nganbana thadorokpa serol aman hairi serol asin hai Zenith Academy da manglam setta mahiroi kya bu fake board ta exam thanduna punsi kya manghan khrabane paukse kya gi kuthangda senja thumja amadi fake board chalaiba miyoi sing aduga lupka wakhal taminasi haina thengthang kya wari sakiba leirabane Academy asigi administrator principal amadi owner bu makhoi gi apamba mafamda puna wari sasi haiba matamda yaba lakhide lupu thawoidaba mawong asina Academy asibu matam kaktana thingjunbagi khongjang asi lawrakhibane Zenith Academy asi CBSE affiliate tawba school ama oibana lamdam asigi maramda karigumba hiram amata yaude mahairoi singda takliba adudi indianization ne asumba loiram laingakna noma kangdana khudum changsinkhre haibigi mipaiba leiringai serak asida huranba amadi aranba lambida exam pass tawnaba liklam jatlamba asi laibak thiningai ne Zenith Academy amadi asigumba school kayada lupna wafam khara thamjari madudi education bu sendan pham onthokano lairaba mahairoi singbu mahai tamba phangalu mapalam gi fake university amadi boarding singbu pungning thagot pigano oza ama oiraga lamchat kama thabak tawbigano mahairoi da lamchat kama thabak tawbigano ozana mahairoi satri bu koiba ikai khumnaba manghan biba bathroom da camera thetuna video clipping lawba madugi matungda blackmail tawbiba asi Zenith ki oza brojena tawkhibane mahaki hostel da masigumba asi tawbigano lairik haitraba mahairoi bu hainaba takpi tambiba asi oza amagi mathawne madugi mohota Zenith Academy gi oza kharadi note tawba tambibana mathaw oiri madugi khudam haibabu pass tawnabgi dama exam thadabida fake board tagi first division da pass tawre haiba result phiki haina paw usin makhatana phongdorakli. Thank you.